पुनमपु संसरमना ताराम नोकचरी मूवी स्टोरी मणिपुर ngasi mu pudun laksir film sigi maming Uncharted film se handak te kui kuidringai haibadi 2022 gi February gi date 18 da release tawkhiba action adventure category gi Hollywood movie amani film si maming lerba video game series sama oiriba Uncharted haibadu da base tawrga puthokbani movies na phangkiba rating singdi IMDb da 10 gi manung da 6.4 gi rating phangi Rotten Tomatoes da 40% gi fresh oil Metacritic da 45% gi score daw Google users na 86% gi like piraba film mani film sigi director Raven Fleischer writer na Kathy Lee Jenkins John Henley Rosenberg amadi Mark D Walker makoi ahum asina maming leraba video game series sama oiriba Uncharted haibadu dagi semdok semjin tawraga ithokbani aduga producer na Charles Roben amadi Alex Garton oi film sin number da sangkiba senpham na $1 million shamaga kun sangkhi hairi aduga film sin tankiba box office collection gi senpham na $1 million shohumga mokjamnga hena tankhre hairi 2022 gi oina hojik phawda khwaidigi paisa tanba mari suba rengda leiriba film amani maroiba saktam langliba singdi film sigi hero Nathan Drake samna net haina khangnariba sigi saktam da maming leraba actor mayamgi Spider-Man Tom Holland atop hero ama oiriba Victor Sullivan samna Sully haina khangnariba sigi saktam da maming leraba actor Mark Wahlberg Chloe Fraser gi saktam da Sophia Ali Villain ama oiriba Santiago Moncada gi saktam da matamama gi powerba actor ama oiramliba Antonio Banderas aduga film sigi main villain Brado gi saktam da Teddy Gabriel Pare mayam ai hujik film gi wari liba haujarage ain haibada soikiba lankiba madi si thaubi yaw matamda mayam dangak piyo haiba wafam thamjari ngasidagi sahi chamnga rongi mamangdagi thiba khangdana mangkhraba yamlaba sana singbu thina ba honabagi wari ni Ingsok lising amaga chamnga taramapan gi matamda Ferdinand Magellan kauba Spanish explorer amagi masing yamlaba sanaga loina na mangkhraba jahaz singbu thina bagi damag Victor Sullivan kauba nupa amaga Nathan Drake kauba nupa amaga makhoi ani na yamna kan honajai adubu sana singa sibu phangnaba thiribasi mising yamni aduna amana amadagi munnaba honabada asopan misimina amadi khudong thibana pikthalli adubu mamai thangda Nathan na magi hai singlaba lawsingsin aduna luraba paukhong kya bu phongduna amadi tamthiraba thawdok kya bu mayok naduna yamlaba sana singa sibu phangba ngamthibagi saktam ama uliba film amani Uncharted Hello friends sagatpa matamna yoshilakpa sida phajaraba summer sale offers yorale haibadi isagi oina anoba phirol TV fridge amadi AC na singbale hobagi khudong chaba sing leire hojik Amazon Flipkart amadi Ajio gi site sing da 90% phob off oire paisa sading tawna bagi damakta tension leibiruranu maramdi shopping tawgi smart oiba niyam ama leire madudi shopping tawraga free da paisa su phangalibani asumna shopping tawraga free da paisa phangalibasi case karo haibasidani masigi app asi mioi crore 1.5 henbana si naribani adubu hariba yamlaba site sing asida amamam to oina sangduna legadabagi sarupudi asambida case karoda oina sangbiu masidadi site sing asidagi shopping tawbagi free da paisa phangalibani yamna phajariba deal ama oibasi case karogi khuthangda Amazon dagi rupees 150 piba pot ama leiba matamda 75 rupees direct oina cashback phangaliba asini hojik Amazon Ajio natraga Myntra dagi discount singi mathakta hena paisa sing kanba pamlaba extra cashback sing tanba pamlabadi case karoda sangsinbiu masi India gi largest cashback site amani masida Amazon Ajio Myntra dagi na big bazar phawbuda hanadagi pithoklaba discount singi mathakta up to 30% extra cashback piriba site amani cashback haibadi shopping tawba khudingi free da paisa phangba haibani mafamsida cashback asi online payment da oigera cash on delivery da bu oigera animakta phangi yamna nungai bo wafamna cashback ki senfam sing asi isagi bank account da thadokhiba su yai natragana Amazon voucher da convert tawthokpiraba su yai loinana app sida ratan tata na phawba paisa thadaribani app asi bu sinabagi mawung si yamna lai sungatagi step ani khaktani ahan bi step ta description da pithok jariba link asi da sangbirga app asi download tawbirabadi 25 rupees bonus ki senfam su soidana phangbigani natragana Play Store App Store dagi download tawbiragana aigi Manipur 25 haiba code asi sinabada 25 rupees bonus ki senfam soidana phangbigani ani suba step tana home page da pithokliba site sing asi dagi apamba da sangbiro kudamoina Amazon da search tawbiro orange button asi da click tawbiro adomna pambiriba makhai shopping tawbiro adomna tanbiriba cashback ki senfam sing na my earning da sangbiraga check tawbiro hariba senfam sing asi isagi bank account da transfer tawbusu yagani asumna yamna laiba thawungni aduna di yamna thuna app asi bu download tawbiduna thagi oina lam koibagi senfam sing tungsinbiu Movie sigi ahubu sinmikta da ulibasi Nathan Drake haribu nupasi wanglaba akastagi tarakpagi phibamasi uri mahakna gyan tarakpada akastagi paitharakpasi ubada mahak ngakpada loikre cargo plane amadagi chauraba masing yamlaba potsak kyamasu tarakli masida magi khongsi lauraga yanduna leibani tawriba phibamasi adukibati khudong thinai oiba saktam amani mafamsida atopa miyoi singsu uri Nathan na mafamsdagi hingnanaba yamna kan honajarami aduba atopa miyoi singsina sangsilaktuna mangonda attack tawri mabu nongmena kaptuna hatkadabagi sem saduna leiba misu yauri miyoi amabu su mahakna makhata kauthakre aduga mahakna hairi aibu ngakti gani bro ai sa kanjana ba honabada tawbani haiduna asomna mathang miyoi sing asi thengai naraba matungda mahak cargo plane asi manungda sangsilakle adu mahak hek sangsilakpa matamda angang ma machugi car ama mangonda thaujilaktuna mahak pu thomduna makhada puthakre
ꯍꯧꯖꯤꯛ ꯅꯦꯠꯊꯟ ꯑꯁꯤ ꯋꯥꯡꯂꯕ ꯑꯀꯥꯁꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯁꯤꯟ ꯑꯁꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯍꯪꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯍꯧꯖꯤꯛ ꯅꯦꯠ ꯑꯁꯤ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯆꯤꯡꯈꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯅꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯔꯁꯤꯡꯒꯤ ꯃꯦꯞ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯄꯅꯤ ꯃꯌꯥꯝꯕ ꯁꯦꯝꯅꯗꯤ ꯅꯪ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯅꯦꯠꯅ ꯑꯩꯁꯨ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯄꯪꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯗꯨ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯕ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅꯗꯤ ꯆꯠꯈꯤꯗꯦ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯊꯥꯖꯅꯗꯨꯅ ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯤꯔꯕ ꯃꯇꯝꯒꯤ ꯃꯦꯞ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯦꯞꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁꯦꯝꯅ ꯍꯥꯏꯔꯤ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯁꯤ ꯁꯅꯥ ꯊꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯃꯅꯥꯎ ꯅꯨꯄꯥ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯩ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯛ ꯁꯥꯒꯩ ꯑꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯗ꯭ꯔꯦꯛ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯗ꯭ꯔꯦꯛ ꯁꯥꯒꯩ ꯍꯥꯏꯕꯁꯤ ꯂꯤꯔꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯥꯏꯔꯦꯠꯁ ꯀꯥꯡꯕꯨ ꯑꯣꯏꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝꯕ ꯁꯦꯝꯅ ꯃꯥꯡꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅꯗꯤ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡꯗ ꯁꯦꯝꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯦꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯕꯨ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯑꯣꯔꯐꯥꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯛꯏ ꯁꯤꯁꯇꯔꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯅꯍꯥꯟꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯣꯠ ꯍꯨꯔꯥꯟꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯛꯂꯤꯕꯁꯤ 3ꯂꯛ ꯁꯨꯔꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯁꯇꯔ ꯑꯁꯤꯅ ꯁꯦꯝꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯛꯂꯝꯃꯤ ꯁꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯅꯦꯠꯅ ꯊꯦꯡꯅꯔꯨꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯦꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯃꯌꯥꯝꯕ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯖꯦꯜꯗ ꯂꯩꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅꯁꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯔꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯔꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯑꯩꯅ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯔꯤꯡ ꯑꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯧꯊꯣꯛꯂꯒ ꯄꯤꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩ ꯑꯁꯤ ꯅꯪꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤꯕꯅꯤ ꯔꯤꯡ ꯑꯁꯤꯗ ꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯁꯤꯛ ꯄꯔꯚꯤꯁ ꯃꯦꯒꯅꯥ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯑꯆꯧꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯒꯨꯝꯕꯅꯤ ꯄꯤꯛꯅ ꯍꯧꯔꯛꯂꯕꯁꯨ ꯑꯆꯧꯕꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯊꯧꯅꯥ ꯍꯟꯕ ꯇꯧꯒꯅꯨ ꯑꯩꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯂꯒ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯅꯦꯠꯅ ꯃꯌꯥꯝꯕ ꯆꯠꯈꯤꯕꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯌꯥꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯇꯔ ꯑꯃꯒ ꯏꯆꯝ ꯆꯝꯕ ꯆꯦ ꯑꯃꯒ ꯊꯦꯡꯅꯔꯦ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯁꯤ ꯈꯦꯠꯂꯒ ꯏꯆꯝ ꯆꯝꯕ ꯆꯦꯆꯦꯠ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯍꯩ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯅ ꯅꯪ ꯑꯁꯤ ꯗ꯭ꯔꯦꯛ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯥꯎꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯃꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯅ ꯄꯤꯔꯝꯕ ꯔꯤꯡ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯁꯤꯗ ꯕꯥꯔꯇꯦꯟꯗꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯕꯥꯔ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯗꯤ ꯑꯦꯛꯇꯤꯡꯅꯆꯤꯡꯕ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯦꯜꯍꯜꯂꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯅ ꯆꯨꯔꯨꯞ ꯑꯃ ꯊꯛꯄ ꯃꯇꯝꯗ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯁꯤ ꯈꯦꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯔꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡꯗ ꯍꯥꯞꯂꯤꯕ ꯃꯃꯜ ꯇꯥꯡꯂꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯠꯅ ꯍꯨꯔꯥꯜꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯣꯠ ꯍꯨꯔꯥꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯕꯥꯔ ꯑꯁꯤꯒꯤ ꯂꯣꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯅꯦꯠꯇꯒꯤ ꯂꯣꯠꯅ ꯉꯁꯥꯏ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯂꯧꯍꯧꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯦꯠꯅ ꯅꯨꯄꯤ ꯑꯗꯨꯗ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯍꯧꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯦꯠ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯚꯤꯛꯇꯔ ꯁꯨꯂꯤꯚꯥꯟ ꯀꯧꯏ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯃꯗꯨꯗ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯅꯪ ꯑꯣꯏꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗ꯭ꯔꯦ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯚꯤꯛꯇꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯅꯦꯠꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯕꯥꯔ ꯑꯁꯤ ꯊꯣꯡ ꯂꯣꯜꯂꯒꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯚꯤꯛꯇꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯠꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯨꯔꯥꯜꯍꯧꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯥꯔꯗ ꯑꯃ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ
ꯀꯥꯔꯠ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯃꯗꯅ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯚꯤꯛꯇꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯊꯤꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯤꯛꯇꯔꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯂꯥꯛꯂꯦ ꯅꯦꯠꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯠꯆꯃꯦꯟ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯊꯣꯝꯖꯤꯟꯅꯔꯒ ꯃꯉꯣꯟꯗꯒꯤ ꯁꯣꯖꯩꯁꯤꯡ ꯍꯨꯔꯥꯜꯂꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯦꯠ ꯑꯁꯤ ꯇꯧꯁꯤꯟꯅꯔꯒ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯁꯠꯄ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯣꯖꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯛꯇꯔꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯤꯔꯕ ꯑꯦꯛꯁꯄ꯭ꯂꯣꯔꯔꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯁꯦꯝꯒ ꯃ꯭ꯌꯨꯖꯤꯌꯝꯗꯒꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯈꯤꯕ ꯃꯦꯞ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯚꯤꯛꯇꯔꯁꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯂꯥꯛꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯒ ꯉꯁꯥꯏꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤꯗꯃꯛ ꯗ꯭ꯔꯤꯡ ꯑꯃꯁꯨ ꯑꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯤꯛꯇꯔꯅꯁꯨ ꯅꯦꯠ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯇꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯚꯤꯛꯇꯔꯅ ꯗ꯭ꯔꯣꯋꯔꯗ ꯌꯥꯎꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯦꯠꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯔꯒ ꯆꯠꯀꯦ ꯇꯧꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯦꯞ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯅꯦꯠꯅ ꯍꯥꯏꯔꯤ ꯃꯦꯞ ꯑꯁꯤ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯊꯣꯛꯂꯝꯕꯅꯤ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯈꯤꯕꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯕꯗꯤ ꯀꯣꯏꯅ ꯆꯠꯄ ꯉꯝꯕꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯖꯒꯥ ꯑꯃꯗ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯅꯥꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯄꯨꯔꯛꯄ ꯖꯍꯥꯖꯁꯤꯡ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯑꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯅꯥ ꯊꯤꯕ ꯆꯠꯄꯅꯤ ꯚꯤꯛꯇꯔꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯅꯦꯠꯇ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯂꯝꯕꯤꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯊꯕꯛ ꯑꯃꯅꯤ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯣꯡꯆꯠꯇ ꯄꯩꯁꯥ ꯊꯥꯗꯔꯤꯕꯁꯤ ꯍꯥꯎꯁ ꯑꯣꯐ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯥꯏꯔꯕ ꯁꯥꯒꯩ ꯑꯁꯤꯅ ꯊꯥꯗꯈꯤꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯐꯔꯗꯤꯅꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯅꯥ ꯄꯨꯔꯛꯂꯒ ꯃꯈꯣꯏꯗ ꯄꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯕꯛ ꯑꯁꯤ ꯑꯣꯏꯗꯕ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕ ꯑꯅꯤ ꯑꯁꯤ ꯃꯄꯥ ꯃꯆꯥꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁ ꯑꯣꯐ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯄꯥꯜꯂꯤꯕꯁꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅꯅꯤ ꯑꯗꯨꯒ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯔꯛꯂꯒ ꯄꯤꯒꯗꯧꯔꯤꯕ ꯁꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗ ꯌꯦꯡꯂꯨꯔꯕꯗꯤ ꯀ꯭ꯔꯣꯔ 500ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯁꯅꯥ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯆꯠꯃꯤꯟꯅꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯈꯤꯕ ꯖꯨꯋꯥꯟ ꯁꯦꯕꯥꯁꯇꯤꯌꯥꯟ ꯏꯜꯀꯥꯅꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯃꯍꯥꯛ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟꯅꯤ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯁꯤꯗꯤ ꯐꯔꯗꯤꯅꯥꯟ ꯃꯦꯖꯤꯂꯦꯟꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯥꯡꯕꯗꯨꯗ ꯖꯨꯋꯥꯟ ꯁꯦꯕꯥꯁꯇꯤꯌꯥꯟ ꯏꯜꯀꯥꯅꯣ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯁꯤꯗꯤ ꯌꯥꯎꯈꯤꯗꯦ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯤꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯂꯩꯐꯝ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯥꯛꯄ ꯁꯤꯟꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯈꯪꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯪꯂꯛꯄꯗ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯦꯝꯅ ꯑꯩꯉꯣꯟꯗ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯦꯠ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯦꯝꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯎꯠꯇꯨꯅ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯌꯥꯝꯕ ꯁꯦꯝꯒꯤ ꯐꯣꯇꯣ ꯎꯕꯗ ꯅꯦꯠ ꯑꯁꯤ ꯍꯔꯥꯎꯖꯔꯝꯃꯤ ꯅꯦꯠꯅ ꯍꯪꯂꯛꯏ ꯐꯣꯇꯣ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯈꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯪꯂꯛꯂꯝꯃꯤ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯀꯥꯞꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯖꯨꯋꯥꯟ ꯁꯦꯕꯥꯁꯇꯤꯌꯥꯟ ꯏꯜꯀꯥꯅꯣ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯪꯐꯝ ꯍꯣꯒꯥꯏꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤ ꯊꯤꯔꯕꯗꯤ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯕ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯣꯜꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯚꯤꯛꯇꯔꯅ ꯅꯦꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯪꯉꯣꯟꯗꯁꯨ ꯁꯦꯝꯅ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯄꯣꯁꯀꯥꯔꯠ ꯃꯦꯜ ꯀꯣꯜꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯅꯥꯁꯤꯡ ꯑꯁꯤ ꯊꯤꯕ ꯐꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯦꯝꯁꯨ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯤꯕ ꯐꯪꯂꯔꯣꯏ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯤꯔꯨꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯕ ꯁꯪꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯦꯠ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯉꯁꯥꯏ ꯃꯥꯅ ꯚꯤꯛꯇꯔꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯕ ꯁꯦꯝꯅ ꯄꯣꯁꯀꯥꯔꯠꯁꯤꯡ ꯊꯥꯔꯛꯈꯤꯗꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯐꯝꯁꯤꯗ ꯃꯌꯥꯝꯕꯅ ꯊꯥꯔꯛꯈꯤꯕ ꯄꯣꯁꯀꯥꯔꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯄꯣꯁꯀꯥꯔꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯃꯌꯥꯝꯕꯅ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯏꯔꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯪꯅ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯉꯛꯄ ꯀꯌꯥ ꯑꯃꯔꯣꯝ ꯂꯩ ꯑꯗꯨꯕꯨ ꯃꯁꯤ ꯁꯣꯏꯗꯅ ꯅꯪꯅ ꯎꯔꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯃꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯒ ꯃꯥꯒ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯉꯁꯥꯏ ꯄꯤꯔꯝꯕ ꯔꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯃꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯌꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯤꯛꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯚꯤꯛꯇꯔꯒ ꯅꯦꯠꯀꯁꯤ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯒꯁꯇꯤꯟ ꯀꯧꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛ ꯚꯤꯛꯇꯔꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯅꯤꯂꯥꯝ ꯂꯥꯎꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯅꯤꯂꯥꯝ ꯂꯥꯎꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯥ ꯀ꯭ꯔꯨꯁ ꯗꯦ ꯂꯥ ꯍꯔꯃꯟꯗꯥꯠ ꯀꯧꯕ ꯀ꯭ꯔꯣꯁ ꯑꯃꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯗꯨ ꯀ꯭ꯔꯣꯁ ꯑꯣꯏꯅ ꯎꯅꯕꯒꯤ ꯋꯥꯅꯤ ꯃꯗꯨ ꯁꯣꯖꯩ ꯑꯃꯅꯤ ꯍꯥꯏꯔꯛꯂꯝꯃꯤ
ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯋꯥꯐꯝ ꯑꯃꯁꯨ ꯈꯪꯂꯦ ꯁꯣꯖꯩ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯤ ꯑꯃꯅ ꯍꯧꯖꯤꯛ ꯕꯤꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯣꯒꯁꯇꯤꯟ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯑꯣꯛꯁꯟ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯤꯛꯇꯔꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯕꯤꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯣꯛꯁꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯃꯦꯟ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯑꯗꯨ ꯑꯣꯐ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯟꯖꯥꯗꯨꯗ ꯑꯂꯥꯔꯝ ꯁꯣꯏꯗꯅ ꯈꯣꯡꯂꯛꯂꯒꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯁꯣꯏꯗꯅ ꯁꯣꯖꯩ ꯑꯣꯏꯔꯤꯕ ꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯐꯪꯒꯗꯧꯔꯤꯕ ꯁꯅꯥ ꯑꯁꯤ 50-50 ꯑꯣꯏꯅ ꯌꯦꯟꯅꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ 10% ꯈꯥꯏꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯦꯠꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯅꯦꯠꯅ ꯑꯒꯁꯇꯤꯟ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯥꯕꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯔꯤ ꯕꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯀꯨꯞꯅ ꯊꯤꯒꯠꯂꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯣꯡꯂꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯋꯦꯕꯁꯥꯏꯠꯇ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯅꯩꯅꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯂꯥꯝ ꯂꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯏꯅꯥ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯅꯦꯠ ꯑꯁꯤ ꯇꯥꯏ ꯄꯨꯟꯕ ꯍꯩꯇꯕꯗꯒꯤ ꯕꯤꯛꯇꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯕꯤꯛꯇꯔꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅꯁꯨ ꯇꯝꯂꯤ ꯅꯣꯡꯃ ꯕꯥꯒꯗꯥꯗꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯔꯇꯤꯐꯦꯛꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯦꯠꯅ ꯍꯦꯟꯃꯟꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯇꯝꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯥꯔꯇꯤꯐꯦꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯨꯕꯗꯒꯤ ꯅꯪꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯅꯩꯅꯕꯗꯒꯤ ꯈꯪꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯒꯁꯇꯤꯟ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯏꯅꯥ ꯈꯨꯟꯕ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯗ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯃꯈꯣꯏꯅ ꯈꯪꯈꯤꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯚꯥꯏꯁ ꯑꯃꯃꯝ ꯅꯥꯀꯣꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯐꯝꯁꯤꯗ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯦ ꯃꯍꯥꯛ ꯑꯁꯤ ꯃꯣꯟꯀꯥꯗꯥ ꯍꯥꯎꯁꯀꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯁꯣꯖꯩ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯂꯥꯝꯗ ꯑꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯅꯤꯂꯥꯝꯗ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯕꯤꯛꯇꯔꯒ ꯅꯦꯠꯀ ꯃꯅꯨꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯦꯠꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕ꯭ꯔꯥꯗꯣ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯔꯥꯏꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯀꯦ ꯍꯥꯏꯅꯐꯥꯎ ꯈꯜꯂꯨꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯕꯤꯛꯇꯔꯅ ꯅꯦꯠꯄꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯤꯛꯇꯔꯗ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯖꯨꯋꯥꯟ ꯁꯤꯕꯥꯁꯇꯤꯌꯥꯟ ꯏꯜꯀꯥꯅꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯡꯐꯝꯗꯒꯤ ꯗꯥꯏꯔꯤ ꯍꯨꯔꯥꯟꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯌꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯃꯨꯛ ꯈꯨꯠꯁꯝꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯕ꯭ꯔꯥꯗꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯣꯟꯀꯥꯗꯥꯒ ꯈꯨꯠꯁꯝꯅꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠꯅ ꯁꯣꯖꯩ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯤꯡꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯍꯧꯖꯤꯛ ꯃꯣꯟꯀꯥꯗꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀ꯭ꯔꯣꯁ ꯑꯁꯤ ꯕꯥꯔꯁꯦꯂꯣꯅꯥꯗ ꯉꯁꯤꯗꯒꯤ ꯆꯍꯤ 400ꯀꯤ ꯃꯃꯥꯡꯗ ꯁꯥꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯀ꯭ꯔꯣꯁ ꯑꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯣꯟꯀꯥꯗꯥ ꯁꯥꯒꯩꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅꯗꯤ ꯀ꯭ꯔꯣꯁ ꯑꯁꯤ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯀ꯭ꯔꯣꯁ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒꯅꯤ ꯃꯁꯤꯒꯤ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯣꯛꯁꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯒꯗꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯅꯦꯠꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯀꯛꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯂꯤꯉꯩ ꯕ꯭ꯔꯥꯗꯣꯛꯅ ꯎꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯠꯅ ꯃꯊꯪ ꯀꯥꯁꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯣꯖꯩ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤꯒꯤ ꯅꯤꯂꯥꯝ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯦꯟꯐꯝꯁꯤꯡ ꯂꯥꯎꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯍꯨꯟꯅꯔꯛꯄ ꯃꯇꯝꯗ ꯕꯤꯛꯇꯔꯅꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯍꯨꯜꯂꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯅꯦꯠꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯀꯛꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯉꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠꯅ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯀꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ 2 ꯁꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯦꯠꯄꯨ ꯐꯨꯈꯤꯔꯝꯃꯤ ꯅꯦꯠꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯖꯩ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯣꯛꯁꯟ ꯇꯧꯔꯤꯕꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟ ꯆꯥꯎꯅ ꯍꯨꯟꯕꯗꯒꯤ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯌꯨꯕ ꯂꯥꯏꯠꯁꯤꯡ ꯑꯁꯤꯗ ꯅꯦꯠꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯟ ꯂꯥꯎꯔꯝꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯅꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯊꯛꯇꯒꯤ ꯇ꯭ꯌꯨꯕ ꯂꯥꯏꯠ ꯑꯁꯤ ꯌꯥꯟꯗꯨꯅ ꯇꯥꯔꯛꯂꯝꯃꯤ ꯃꯈꯥꯔꯣꯝꯗꯅ ꯕꯤꯛꯇꯔꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯣꯠ ꯑꯃ ꯁꯤꯟꯗꯣꯛꯈꯤꯔꯝꯃꯤ
aduga building asida service tawba mi oyama saduna sojai oigadoriba cross asibu mahangna suitcase amada haptuna puthokirami asumna mahangna cross asibu puthokibasi bradokna uhubadagi magi matung inaduna lagli mathakdagi tarliba net asibu mafamsda leiriba security singna phanana bahonaragi tabutabu magi oiba lawsing ama sinaduna mafamsdagi mahak yangna senthokre nakalamadana victorna cross yawba bag asi paiduna lakma matamda bradokna saramda thang thamduna phakre asumma leiringi mafamsda security sing changchilai masdagi victorna hairi bag asibu nupi asina ingondagi munga dawre haibadagi security guard sing asi magi manakta sangchilakle asumna victor si mafamsdagi nanthokuna thokiba ngamhurami matungda security sing asiga bradok haibi nupi asiga yamatam thina phunakre hojik victorna building asigi mapanda tholaktuna karamagi manungda sangchiluba matamda net su yawduna leiramle masi ubada mahangakpada loire hojik net na sauna hairi aigi mateng amata pangamdana nangna sachiriba karigino haiduna masida victorna hairi karigumba aina nangi mateng pangduna leirabadi cross asidi kanana lawba ngamgani haiduna mahangna mafamsda cross asi puthoragami matangi sindana makoi hojik barcelona satnabagidmakta plane tongduna khongsankhre plane asigi manungda hojik juan sebastian ilcano haribu nupa asigi liraba diary si puthoktuna makoi enina karigumba wafam khara khananeneri netna magi diary si parubadagi ngasidagi sahi chamnga romdagi mangkhre hariba yamlaba sanasing asigi wari asi awoiba makini haibasi mahangna su thajarami yamlaba sanasing puraklaga barcelona gi mafam amda lotuna thamki haiba wari asi diary sida iduna yauri hojik victor na hanglai sojai asi si nabagi mawong asi nang khanglabara haiduna masida net na hairai sana thina nabagi lambi asi khwaidagi horakpham oiribasi barcelona dani pine tree amada pusilaga sojai si hangadabani masiga loina na pine tree amasu diary sida yektuna yauri haiduna uhalami masina takpudi ai khoina thiga doribasi u panbi amani hairaklami masida victor na ngakpaga loina na hairai barcelona sta horiba u si atukki matik yami karamba u thiga doribano haibase khoina khangba ngamloi hairaklami matungda makhoi hujik barcelona yorakle makhoina hujik kana gumba mu ngai duna leiri aduga mafam sida laglibasi nupi mo oiramle magi mamingna chloe fraser kawi hujik chloe na sangsilaktuna net pu mafam sida purakpagi damakta saurami masida net na hairai nupi sibu kana no haiduna hujik victor na hairai mamangda aina nangonda haikiba sojai oigadaba cross amadi engonda hanadagi lei haikibadu engonda leiba nate nupi isna paibani hairaklami aduna aikhoi ahum punsilaga yamlaba sanasing asi thiga doribani adubu haribu wafam sida chloe na di yaninglamde manga net onsinduna hairai nanga pulliba victor haribu nupaasi yamna oidaba ngangba mingonda namthak yamma tawba misagamani mana haibu wafam singdi tangkhai ama khaktang thajagadabani hairaklam matungda nakhoi gi thabak sida idi yawba ngamloi haramlaga mahak mafam sida gi satkhre hauji victor na sojai oigadoriba cross adu kadai da leikhre haina hanglagami nena hairai ai bekta yawi haidana victor na hojik check taw hairakpada net na lakthokuna yenglubu matamdadi cross adu yawramdre masina takpadi hojik ta mafam sida leirambi chloe haribi nupi sina huran ki boiramle masidagi film yenglibai khoina sukhangle chloe haribi nupi asisu adu ki batik huran ba hibi nupi oiramle masidagi victor na net ta yamna shauna hairakami nanga sidi onthokna pangkhreda nangi mitbang makta da nupi sina nangondagi pot huran bangam khrawa haiduna chairakami masidagi net asu shauning man badagi nupi sibu tanakhre wanglaba mafam sing asibu chong chongduna chloe haribi nupi si sian khirami masidagi net asu awangba mafam sing asidi chong thaduna nupi sibu yamna kana tanakre nupi si tanaba honabada net ka victor ga si thongkai narami chloe haribi nupi asine su yamna hayi singna mafam madagi mafam mada chong chongduna chelami asumna nupi sibu talakpa matamda yamma nokningba sin kaya amasu yauri asumna adum talakpana ising chai bim ki mathakta chelaklami net na nupi sibu phagi tawi adubu soibadagi net asi ising da tasilami adubu net asi hanba leitana mahak puta naraklami hojik di nupi sina gari ma thauduna sakhina bhonraklai adubu net na mamanga thattuna lesinkhre hojik net na lauduna hairi diary di yaukhiba wafanggi matungina nangna cross adu pukhraga so hangna ba thiga doriba mafam asi upanbi ma soidana thigani haibadi wafam asi diary di yaubugini tawbuta boy khona thiga doriba si upanbi natte masi wafam asi nang khangna khangba ngamloi aikhoi myam punsilaga sana adu thiga dabani haraklami adubu chloe haribi nupi sina magi wa tadana gari si thauraga satke tawi tanja sida victor su maninglomdagi lagle adugu mahakna hairi nupi adu pharuranu mahakku thadokho magi wakhalda aikhoi yaugdana matomtana sana sing adu thiba phangani khalla male aduna matomtana tawba ngambra yeksi mahakku thadokho hairaklam masdagi chloe na gari asi khara thauba horamlaga khangkirami masina takpadi thabak asi ma matomtana ngamlaroi haibadu masana su khanjarakle aduna victor khoina haribu wafam si yarage haina khankhre victor ga net ka si yengna dun noknarami hojik chloe na hairi aikhoi na thiga doriba si upanbi natravadi kari oigani haiduna net na hairi cross asi nilam lawu matamda altar cross haina lauthoki masina takpadi cross asina sojai ona si naga doriba si church amada leiba altar amada soidana oigani haina phongdoglam masdagi chloe na karamba church no haina hanglaglam hojik net na hairi sana si phangnabagi damakta aikhoi masen amana amada thajaba thamnaraga amatta oina thabak tawminaraba matamda soidana phanggadabani pukchel tinadragadi sana si phangmungam loi haina phongdoglam aduga net na sojai oigadoriba cross adu kadai no haina niraklami masdagi chloe na cross asibu puthoraklaga amukka hanna hanglai karamba church no haiduna matangi sindana makhoi ahum asi Santa Maria del Pi hariba church asida lagle aduga hariba church asibu English ta handokpa matamda Saint Mary of the Pine haina khangnabani haibadi ngasai diary di yauriba pine tree aduna phongdoklibasi mafam asigi church asini haibasi net na khangkhibani
मागी असिगुम वाखल लौसिंग असि उबदा विक्टर नसु थागत पिरमी अदुगा विक्टर न क्लोए दे ओनसिन दुना हाइरई आइना माबु मफमसते पोरकलि बसी मसिगिनि हाइदुना फोंदोकलमी क्लोए न हुजिक चर्च असि करम मतमना थिंजिनबनो खंदोकनबगी दमक्ता लैरिबा ननसिंग असि मनाक संखिरमी मतमसते विक्टर न नेता हाइरई नंगना करिगि दमक्ता लोइना मागी ममांगदा हाइदोकलिबनो मसिगी नुपी सि थाजनिंगाई ओइदे नंगा अहानबा थेंगनबा मक्ता नंगोंदगी क्रॉस हुरान खिवा दुनी अदुना सेक्शन चलु हाइरमी क्लोए न संगसिलक्तुना हाइरई हयेंगदि चर्च असि थिंजिनगनि हाइ अदुना हयेंग लाकपा सब सारगनि हाइदुना मखोइ मफमसदगी चखरे मथंगी सिंदना मोनकादा फाउंडेशन हेडक्वार्टर सिदा उलै सेंटियागो मोनकादा हारिबु नुपासिगा मागी मपागसे हुजिक मरैयेन अदुना खनरगली मसिगी मरमदी मखोइगी सागै इसना फंगलिबा लंथुम मयाम असि मियोय क्यामबो हाटपा तुपा तौदुना अरानबा पांबै सिजिनरगा फंखिबा सेनफमनी अदुना हारिबा लंथुम सिंग असि आइना लैतलाइरा सिंगदा दान तौथोकनी हाइदुना मागी मपासना लेपतुना लैख्रे मसिगी वाफम असिबु तौदनबगी दमक्ता मसानुपा सेंटियागो मोनकादा हारिबसना मपागा कन्न मरैयेनरी सेंटियागो न हारमी लैरिबा लंथुम खुदिमा असे बाबा नंगा तानबा नते अइखोइगी इबुदौ सिंगा तान थममनी मसिदा मपान हाइरई तालमलिबा लंथुम सिंग असि अचुंबा पांबै सिन अदुना तानबा नते अदुना नंगसो हारिबा लन असि मपान हिंगनु नंगी ओइबा नसागी कारबार तौनो होना जो हाइना सेरकलमी मसिदगी साउदुना सेंटियागो हारिबु नुपासि मफमसदगी थोखरे हुजिक मफमसदा ब्रादोक हारिबु नुपीसिगा सेंटियागो गो उनदुना वारी सानरमी मांगना हाइरमी विक्टर हारिबु नुपासि मागी मखादा थमदुना थबक तौहनबा पामी हाइदुना अदु ब्रादोक ना हाइरई हारिबु नुपादु याम लौनम तौबमी ओइमनी नंगोंदा सुसोइदना नमथाक तौरंगनी हाइरकलमी मसिदगी सेंटियागो ना हाइरई अदोरबदी फरे विक्टर हारिबु नुपासिबु मुन्ना सेनदुना मागी मरमदा इंगोंदा पाउ पिरउ हाइरकलमी मथंग सिंदना विक्टर नेट अमदी क्लोए मखोय हुमपुंदुना वाफम कयामा खना नैनरमी सेबास्टियन इल्कानो हारिबु नुपासिना इरमलिबा डायरी सिदा यावरिबना सोजै असि हांगनबगी दमक्ता नखोयगी खोंगबुरोय सिंगी मरक्ता अमना अमदा थाजनबा थमनगदबनी अमना नोरोकी लंबीदा चटकदबनी अमना सरगगी लंबीदा चटकदबनी हाइबु वाफमसु इदुना यावरी असिगुंबा लुरबा पाउखोंसिंग चलिबो वाफमसिंग असिगा अर्थ खंगदबदगी मखोय यामना वानरमी मफमसदगी नेट न थोखरिंगी मतमदा विक्टर गा क्लोए गसि वारी सानरमी क्लोए न हाइरई हुजिकते आई भाब तारे मफमसदे लैरिबा नेट हारिबु नुपासि सेम हारिबा नुपादुगी मनाउ नुपा नत्रा हाइदुना विक्टर न हाइरई मानी हाइदुना क्लोए न हाइरई अदोरबदी मागी मयामबगी असेंगबु वाफमसिंग अदुदी खंखरबरा हाइना हंगलपदा विक्टर न हाइरई आई मदुमक्ति हाइदोक्त्री कोन खंगनगे हाइदुना असुमना हाइनरिंगी मफमसदा नेट असि संगसिलकले मसिदगी वारी सानबा तोखरे अदुगा फिल्म यंगिबा अखोइना करिगुंबा अमदी सिंगनरे हाइबदी नेट की मयामबो एरिबा सेमगी मरमदा करिगुंबो वाफम खरदि लोसिंदुना थमली हाइबसी अखोइगी सिंगनबनी मथंगी सिंदना सेंटियागो मोनकादा हारिबु नुपासिना मागी मपागी मनाक्ता लाक्तुना लनसिंग दान तौनना बहोनरिबा सिबु तौबीगनु हाइदुना मपा थेमलमी अदुबु मपाना हारिबु वाफमसिदा याबा कौबा लैत्रे अदुगा महांगना हाइरई नखोइना सनासिंग थीना बहोनरिबा दुसु तोक्थोउ मदु कानरोय हाइदुना मसि हाइरमलगा महक चटख्रे मतुंगदा मागी मपाना कार्ड संगसिलक मतमदा मासु तानादुना मपागी कार्ड संगसिलकले अदुगा ब्रादोक हारिबु नुपी सि सुम फमसिदा यावरमले मपाना पाखतुना करिनो नखोइना तौरिबसे हाइना हाइरकलमी मसिदगी सेंटियागोना ब्रादोकते इंगित तौदुना मागी मपाबु हातो हनखिरमी लंथुमसिंग दान तौखिदोरे हाइना पाखतबदगी मपा फावबा हातो हनबा ngamba tamthiraba misak ama oiramle सेंटियागो मोनकादा हारिबु नुपासि मथंगी सिंदना मखोय ओहमसि चर्चसि मनुंगदा चंगसिलकले अदुगा शो हांगनबा मफमसिंग लैब्रा हाइबदु चेक तौननबगी दमक्ता कोइथि थिरकलमी नेट न संगसिनदुना फोटोसिंग थमलिबा मफमसिदा येंगलुबा मतमदा मतम अमदा मयामबा सेमना मंगोना थारखिबा फोटो अमगा मानबा फोटो अमा मफमसिदा यावदुना लेरमले अदुगा मयामबा सेमना मनिंगदा इरेखिबा वाफम अमसु यावरी मसिदा हारिबना अइना चर्चसिदा लाकनी हाइबसि थाजरुदबनी अदुबु चर्चसिदा यामना मरु ओइबा पोसक अमा ओइरमले हाइना इरमखि मतुंगदा मखोइना लैमाइदा हक्तुना थंबा मेप अमा थेंगनखिरमी मसिदा इरमलिबसि JSE हाइबनी मसिना ताकपुदी जुआन सिबास्टियन इल्कानो हाइबनी मसिबु मखोइना मुन्नी येंगबदगी खंगले चर्च असि मेपनी हाइबसि मफमसिदा उलिबा एरोगी माइकेसि येंगदुना मखोइना लंबी सिंग संगसिलमी मतुंगदा मखोइना कामत संगसिलक्तुना कोयेंग येंगबा मतमदा नेटना लेटिनो हाइना सेलम हाइना थाबसि उइ मसिगा आर्थदि हेवन हाइबनी हाइबदी स्वर्ग हाइबनी मतुंगदा नेटना हाइरई ngasai डायरी दा हाइखिबा नंगी खोंगबुरोय सिंगदा थाजबा थमु अमना सर्गगी लंबीदा चटकदबनी अमना नोरोकी लंबीदा चटकदबनी हाइखिबदु सर्गगी लंबीदी लैरे अदोरबदी नोरोकी लंबी सुमा फमसिदा सोइतन लेरंगनी हाइदुना कोइथि थिबा हौरले मतुंगदा नेटना एंजेल अमगी अहकपा सकतम येकपा मफम म थेंगनरुबदगी नमदुनी येंगलुबदा अल्टर मथक्ता खिंदुना थमलिबा मेरी की मूर्ति असि लेंगलक्लमी मस्तगी मखोइना मफमसिदा संगसिलकलगा मेरी की मूर्ति असि लैदुनी येंगलुबा मतमददी अल्टर की मखा थंगबा सिदा शो हांगदोकनबा मखुल अमा थोलक्लमी मसि उबदा मखोइनासु शो हांगदोकनबा मफमनि हाइबसि खंखरे सोजै हांगनबा थोलक्लिबा मखुल असि अनीनि मखोइना पाइरिबा क्लोज की सोजै अनी असि नाक नाकता थिंजिन्दुना मसिबु कदोमदा लैगदबनो हाइना हाइनरमी विक्टरना डायरी दी येंगदुना हाइरई मसि क्लॉकवाइज दा लैगदबनी हाइदुना अदुबु मखोइना लैरुबा मतमददी अल्टर असिदगी मचिल तुमलबा तेंजै मानबा कया अमा कापथोरक्लमी अदुबु मखोइ सिनिंगसिते हिंगौरे विक्टरना याम पाखना आई सिरंगनी हाइरक्लमी नेनसो हौगलक्तुना करिगिदमक्ता नंगना क्लॉकवाइज हाइरिबनो हाइना सावरक्लमी मसिदा याम नोकनिंगबा मना विक्टरना हाइरई आई अहल लोसिलक्लबनिना अनोब याहौदबदगी आई मयेक सेंगना उहौद्रे हाइदुन कुमजिलमी मतुंगदा मखोइना सोजै असि हांगदौरिबसि एंटी क्लॉकवाइज दा ओइरे हाइबसि खंखिबदगी अमुहना सोजै असिबु एंटी क्लॉकवाइज दा लैदुना ट्राई तौरमी असुमना मखोइना हेक लैरुबदगी दी यामना अहौबा
ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯜꯇꯔ ꯑꯁꯤ ꯂꯦꯡꯂꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯜꯇꯔ ꯑꯁꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤ ꯑꯃ ꯆꯥꯎꯅ ꯐꯥꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤ ꯈꯥꯏꯗꯣꯛꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯃꯅ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ ꯑꯃꯅ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯅ ꯅꯣꯔꯣꯛꯇ ꯀꯅꯥꯅ ꯁꯔꯒꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯝꯃꯤ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯈꯥꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯦꯠꯅꯁꯨ ꯑꯩꯁꯨ ꯃꯈꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯒꯤ ꯄꯨꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯀꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯣꯁ ꯑꯅꯤꯃꯛ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯣꯁ ꯑꯃ ꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯦꯠꯅꯗꯤ ꯄꯤꯔꯣꯏꯗꯕꯒꯤ ꯇꯧꯏ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯁꯣꯏꯗꯅ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯀ꯭ꯔꯣꯁ ꯑꯃ ꯄꯤꯔꯛꯎ ꯅꯈꯣꯏꯅ ꯀ꯭ꯔꯣꯁ ꯑꯃ ꯄꯥꯏꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯅꯦꯠꯅ ꯕꯤꯛꯇꯔꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯂꯣꯀꯦꯁꯟꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯛ ꯇꯧꯅꯅꯕꯒꯤ ꯑꯦꯞ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯈꯪꯅ ꯎꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯗꯨ ꯁꯦꯝꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯖꯅꯕ ꯊꯝꯅꯗꯦ ꯑꯗꯨꯅ ꯑꯃꯅ ꯑꯃꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯆꯦꯟꯈꯤꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯅꯔꯤꯕꯅꯤ ꯃꯇꯨꯡꯗ ꯀ꯭ꯔꯣꯁ ꯑꯃ ꯕꯤꯛꯇꯔꯗ ꯄꯤꯔꯒ ꯁꯔꯒꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯃꯊꯛ ꯊꯪꯕꯔꯣꯝꯗ ꯊꯥꯈ꯭ꯔꯦ ꯀ꯭ꯂꯣꯌꯦꯒ ꯅꯦꯠꯀꯅ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯕꯤꯛꯇꯔꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯃꯊꯛ ꯊꯪꯕ ꯁꯣꯔꯣꯛ ꯑꯃꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯥꯔꯦ ꯑꯗꯨꯒ ꯅꯦꯠꯀ ꯀ꯭ꯂꯣꯌꯦꯒ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯤꯔꯥꯡ ꯀꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯃꯣꯠꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯝꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯃꯤ ꯕꯤꯛꯇꯔꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯠꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯅꯦꯠꯀ ꯀ꯭ꯂꯣꯌꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯁꯤ ꯑꯅꯤ ꯊꯣꯛꯂꯦ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯦꯠꯅ ꯍꯥꯏꯔꯤ ꯃꯥꯅ ꯂꯩꯔꯤꯕ ꯅꯥꯛ ꯑꯁꯤꯗ ꯑꯦꯔꯣ ꯑꯃ ꯀꯥꯞꯂꯤ ꯑꯗꯨꯅꯗꯤ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯔꯣ ꯀꯥꯞꯂꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯥꯁꯤꯡꯅ ꯃꯉꯣꯟꯗ ꯌꯨꯒꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯀꯤꯗꯨꯅ ꯀ꯭ꯂꯣꯌꯦꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯂꯥꯡꯅꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯐꯥꯎꯗꯣꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯅꯦꯠꯀ ꯐꯨꯅꯈꯤꯕ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯦ ꯃꯈꯣꯏꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯅꯦꯠꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯎꯈꯤꯕꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯐꯝꯁꯤꯗꯁꯨ ꯐꯨꯅꯔꯛꯂꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀ꯭ꯂꯣꯌꯦꯅ ꯁꯣꯖꯩ ꯊꯤꯡꯖꯤꯟꯅꯕ ꯃꯐꯝꯁꯤꯡ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯍꯥꯛꯅ ꯐꯪꯕ ꯉꯝꯈꯤꯔꯝꯃꯤ ꯃꯁꯤꯗ ꯀ꯭ꯔꯣꯁ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯍꯥꯡꯕꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯝꯕ ꯀꯥꯈꯨ ꯑꯃꯗ ꯑꯃꯨꯛ ꯌꯧꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯛꯇꯔꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯒ ꯃꯄꯥ ꯆꯞ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯅꯦꯠꯀ ꯀ꯭ꯂꯣꯌꯦꯒꯅ ꯁꯣꯖꯩ ꯊꯤꯡꯖꯤꯟꯅꯕ ꯃꯐꯝ ꯑꯃꯁꯨ ꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯕ ꯄꯨꯜ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯣꯖꯩꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯨꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯔꯤꯕ ꯄꯨꯜ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯆꯤꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯦꯠꯅ ꯕꯤꯛꯇꯔꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯁꯤꯒꯗꯧꯔꯦ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯂꯝꯕꯤꯗꯤ ꯃꯊꯛꯂꯣꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣ ꯍꯥꯡꯅꯅꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯛꯇꯔꯅꯁꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯖꯩꯁꯤ ꯊꯤꯟꯅꯕ ꯃꯐꯝꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯕꯤꯛꯇꯔꯅ ꯄꯤꯒꯦ ꯇꯧꯁꯤꯟꯅꯔꯝꯂꯒ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯗꯣꯛꯇꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯥꯅ ꯃꯨꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠꯀ ꯀ꯭ꯂꯣꯌꯦꯒꯁꯤ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯛꯇꯔꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩ ꯕ꯭ꯔꯥꯗꯣꯛꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯑꯁꯨꯝ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯥ ꯊꯪꯕ ꯁꯣꯝꯗ ꯆꯠꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯆꯠꯐꯝꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯛꯇꯔꯅ ꯕ꯭ꯔꯥꯗꯣꯛꯄꯨ ꯊꯥꯡꯒꯠꯇꯨꯅ ꯃꯨꯡꯁꯦꯜ ꯑꯁꯤꯗ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯨꯡꯁꯦꯜ ꯑꯁꯤ ꯀꯥꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯁꯣ ꯍꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣ ꯍꯥꯡꯈꯤꯕꯗꯒꯤꯗꯤ ꯅꯦꯠꯅ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯦꯠ ꯑꯁꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯑꯗꯨꯒ ꯀ꯭ꯂꯣꯌꯦꯗꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯃꯁꯤꯕꯨ ꯅꯦꯠꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀ꯭ꯂꯣꯌꯦꯁꯨ ꯃꯐꯝꯁꯤꯗ ꯁꯤꯒꯗꯕꯗꯒꯤ ꯍꯤꯡꯍꯧꯔꯦ ꯁꯤꯔꯝꯂꯒꯗꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯀ꯭ꯂꯣꯌꯦꯅ ꯅꯦꯠꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯛꯇꯔꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯄꯥꯁꯤꯡ ꯌꯦꯡꯗꯨꯅ ꯆꯠꯄ ꯂꯦꯞꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯩꯅꯝ ꯑꯃꯕꯨ ꯅꯦꯠꯅ ꯃꯥꯒꯤ ꯂꯥꯏꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯆꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯇꯔ ꯑꯁꯤꯗꯤ ꯄꯥꯛ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯣꯌꯦꯅ ꯅꯪꯒꯤ ꯂꯥꯏꯇꯔ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ ꯅꯦꯠꯅ ꯇꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯗꯒꯤ ꯃꯩ ꯑꯁꯤ ꯌꯥꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤꯗꯁꯨ ꯁꯣꯖꯩ ꯊꯤꯡꯖꯤꯟꯐꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯣꯖꯩ ꯑꯁꯤ ꯊꯤꯡꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯄꯥꯃꯛꯇꯗ ꯕꯤꯛꯇꯔꯁꯨ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯤ ꯏꯅꯛ ꯅꯛꯅꯅ ꯎꯅꯕꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯦ ꯀ꯭ꯂꯣꯌꯦꯅ ꯕꯤꯛꯇꯔꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯁꯣꯖꯩ ꯑꯁꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝꯁꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯛꯇꯔꯅ ꯀꯣꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯍꯛꯇꯨꯅ ꯊꯝꯕ ꯑꯃ ꯎꯔꯛꯏ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯅꯤ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯦꯠꯅ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯁꯣꯖꯩ ꯑꯗꯨꯁꯨ ꯊꯥꯗꯔꯛꯎ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯣꯖꯩ ꯑꯁꯤ
ꯊꯣꯛꯂꯨꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯥꯖꯗꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯥꯎꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯥꯅ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯁꯤ ꯊꯥꯗꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯦꯠꯅ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯆꯥꯅꯈꯤꯗꯕ ꯃꯐꯝꯁꯤꯗ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗꯗꯤ ꯍꯟꯗꯛꯇꯤ ꯆꯥꯅꯔꯦ ꯁꯣ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯥꯎꯔꯕ ꯆꯐꯨ ꯈꯔ ꯂꯩꯔꯝꯃꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯕꯤꯛꯇꯔꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯣꯏꯁꯟ ꯀꯌꯥ ꯍꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯂꯩꯔꯕꯔꯥ ꯍꯥꯏꯗꯨꯅ ꯅꯦꯠꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯔꯕ ꯆꯐꯨ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯃꯃꯝꯅ ꯐꯨꯠ 9 ꯂꯣꯝ ꯋꯥꯡꯏ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯃꯁꯤ ꯆꯍꯤ 2,000 ꯔꯣꯝ ꯁꯨꯔꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯤꯛꯇꯔꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯁꯅꯥꯁꯤꯡ ꯌꯥꯎꯔꯝꯂꯒꯗꯕꯅꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯝꯃꯤ ꯀ꯭ꯂꯣꯌꯦꯅ ꯅꯦꯠꯀꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯆꯐꯨꯁꯤꯗ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯔꯤꯕꯁꯤ ꯊꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯄꯨꯝꯗꯅꯕꯒꯤꯗꯃꯛꯇ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯊꯨꯝꯁꯤꯡꯗꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯐꯨꯁꯤꯡ ꯑꯁꯤ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯆꯐꯨꯁꯤꯡ ꯑꯁꯤ ꯀꯥꯏꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯆꯐꯨꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯐꯨꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯨꯝ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯁꯅꯥꯁꯤꯡꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯦꯟ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯜꯒꯤ ꯃꯦꯞ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯅꯦꯠꯅ ꯃꯦꯞ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯕꯥꯔꯁꯦꯂꯣꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯅꯥꯁꯤꯡ ꯄꯨꯔꯛꯈꯤꯗꯦ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯗꯤ ꯕꯥꯔꯁꯦꯂꯣꯅꯥꯗꯒꯤ ꯍꯧꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯐꯤꯂꯤꯄꯤꯟꯁꯇꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯏꯁ ꯏꯟꯗꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀ꯭ꯂꯣꯌꯦꯕꯨ ꯀꯧꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯦꯞ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯅꯥꯁꯤ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤ ꯊꯝꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯕꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯤꯆꯠ ꯈꯪꯗ꯭ꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯏꯔꯤꯕ ꯁꯦꯝꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯦꯠꯅ ꯊꯀꯠꯄꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯝꯃꯤ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯕꯤꯛꯇꯔꯗ ꯍꯪꯉꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯦꯠꯀꯤ ꯃꯀꯣꯛꯇ ꯁꯨꯕꯗꯒꯤ ꯅꯦꯠ ꯑꯁꯤ ꯋꯥꯟꯊꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯈꯔꯁꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯃꯦꯞ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯣꯁꯀꯤ ꯁꯣꯖꯩ ꯑꯁꯤꯁꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯛꯇꯔꯅ ꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡ ꯑꯣꯏꯅ ꯏꯅꯈꯤꯕꯗꯥꯏ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯦ ꯑꯗꯨꯒ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯅꯪꯅ ꯀꯔꯤ ꯇꯧꯈꯤ ꯀ꯭ꯂꯣꯌꯦꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯁꯦꯝ ꯀꯗꯥꯏꯗ ꯂꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯕ ꯋꯥꯐꯝꯁꯤꯡꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯤꯛꯇꯔꯅ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯤꯔꯛꯂꯝꯃꯤ ꯃꯥꯡꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯦꯝ ꯑꯗꯨ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯩꯒ ꯃꯥꯒꯁꯤ ꯖꯨꯋꯥꯟ ꯁꯤꯕꯥꯁꯇꯤꯌꯥꯟ ꯏꯜꯀꯥꯅꯣ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯪꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯈꯤ ꯇꯧꯕꯇꯕꯨ ꯕ꯭ꯔꯥꯗꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯂꯪꯊꯣꯛꯂꯝꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯀꯟꯕꯒꯤ ꯆꯥꯟꯁ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅꯁꯨ ꯀꯟꯕ ꯆꯪꯂꯨꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯥꯗꯤ ꯍꯤꯡꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯝꯂꯝꯂꯒ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯅꯪꯅ ꯅꯍꯥꯟꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯁꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯥꯏꯔꯛꯂꯤ ꯅꯦꯠꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯒꯗꯕꯁꯤ ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯏꯔꯤꯕ ꯁꯦꯝ ꯈꯛꯇꯅꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯈꯪꯂꯤꯕ ꯑꯗꯨꯒꯨꯝ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯕꯨ ꯊꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯅꯪꯅ ꯂꯟ ꯊꯨꯝ ꯈꯔ ꯃꯤꯍꯧꯕꯗꯒꯤ ꯅꯪꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯁꯤꯖꯤꯟꯅꯕꯅꯤ ꯅꯪ ꯑꯁꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯇꯦꯡ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯕꯤꯛꯇꯔꯁꯨ ꯃꯐꯝꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔꯁꯦꯂꯣꯅꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯁꯅꯥꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯌꯧꯕ ꯉꯝꯅꯅꯕ ꯃꯦꯞ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯂꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀ꯭ꯂꯣꯌꯦ ꯐ꯭ꯔꯦꯖꯔ ꯀꯧꯏ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯐꯝꯁꯤꯗ ꯀ꯭ꯂꯣꯌꯦ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯀ꯭ꯂꯣꯌꯦ ꯐ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯟꯗꯒꯤ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯇ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯦꯠꯅ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯄꯣꯁ ꯀꯥꯔꯗꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯑꯃꯃꯝꯇ ꯌꯦꯡꯂꯛꯂꯝꯃꯤ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯅ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯄꯣꯁ ꯀꯥꯔꯗ ꯑꯃꯗꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯕꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯕꯤꯛꯇꯔꯁꯤ ꯂꯥꯛꯇꯨꯅ ꯅꯦꯠꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯣꯌꯦꯅ ꯄꯨꯈꯤꯕ ꯃꯦꯞ ꯑꯗꯨ ꯁꯦꯟꯇꯤꯌꯥꯒꯣ ꯃꯣꯟꯀꯥꯗꯥꯒꯤ ꯃꯐꯝꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯣꯏꯗꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯤꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯍꯥꯠꯈꯤꯕ ꯃꯤꯗꯤ ꯕ꯭ꯔꯥꯗꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯅꯤ
asumna hairakpada net asi khangchau shauna hairai nangna ibu themna na bohonari badu lepu haidun lawraklami aduga makhata na mahana hairai asu kuiraba matamasida aina aigi yambadu halakhini haidun ngaidun laibani adu madugi mahutta nang oina lag aduna di aina hujik tawgadori basi aigi yamana mapung phan bangam lamdraba lambi edu aina mapung phalagani tawu thabak adu hek loibaga ibani su tokhai na si haibo wafam si thamraklami masida victor na su haibo wafam sida yare haina phongdoklami matangi sindana Santiago Moncadana magi oba mioi kanglup kaya mo punsinduna is indi sari ba mafam sita satuna sana singa du thiruna bagi damak sem sagre aduga mahangna yamna mamal tanglaba angang ba machugi kar mabu yamna kupna shenana ba hairamni masigi kar asi mapana mangonda chahi tarani pan subu matamda birthday gi gift on pikibani ngasai phangkiba map asi Chloe na Moncada da pisin chiram asoma tawriba thong singa sibu nakalamada Victor ga net kana lumduni yenglibani matungda makhoi su lawsinga masin aduna cargo plane asigi manungda yaukhina bagi damak sangshin khre plane asigi manungda Moncada gi team asi wa khanara makoina hujik chat ka dawribasi Kiamba Island dani mafamista soidana sana sing leiragani haibigi wafam asi Chloe na mayam asi da tamli asomna makhoi sana sing asi phanglagani khalubadagi yu thakmina aduna phaminaraga nungaiba phongdoknarami Moncada na mayam mang asi da phamduna ngasidagi sehi chamnga gi mamangda mangkhiwa sana asigi wari si liduna lerami aduga mangna hairi sana asidi aikhoi gi Moncada sagaina phangpham thokpani aikhoi gi ibudau singna paisa thadaduna sana asibu thiba phangnaba honarkhibani aduna sana asi aikhoi gi sagai gi oipham thoi haiduna wafam kyam phongdokduna leringai khangudana bradok hariba nupi asina Moncada bu charamda thang lenkhre aduga bradok na hairi nangi Moncada haiba sagai si nanga loina na loisin khragani haiduna asuma leiringai Chloe si mafam stegi lona chen thore bradok ne yeng thorpada Chloe si leramdabadagi thina na bagi damakta magi kangbu singa loina na cargo plane asigi ka khudimakte check torole asumna makoina check toriba ka asida leiriba Moncada gi angang machu gi tanglaba car asigi trang manung dan net ka Victor ga si yauribani makoi so hujik mapan da tholakle makoina atopa ka da sangsilakba matamda Moncada si siduna leirambaси ubda makoi sungaklamni matungda mafam sida leiriba map asi makoina loksille makoina map asi paiduna tholakpa matamda Chloe bu thiriba bradok ki kangbu singa sig mayok nagadori masdagi makoina lot na bahonarami mafam sida bradok pu ubda net asi sauning bada loikre masigi maramdi magi mayamba sembu bradok na nongmoina kaptuna hatribani haibasi khalubada mak sauning mani adubu mafam sida Victor na karigumba thabak amata tawdana bagi damak hairami adubu net na hairai aigi yamba hathibagi damak mangonda laman singada balai hairaklam Victor na hairai tanjasi laman singbagi matam nate aikoi hingnana ba mafam sida chen khigada bani hairai matungda net na bradok ki mamangda phongna leptuna hairai nangna aigi yamba sembu hathibuna tra haiduna adugu mahangna hujik pairibasi cargo plane asigi manungda yauriba lumla ba mal sing subu thadokna ba leiriba mari sida pairak haibani bradok ki lanmina nongmai hekap silakpa mahangna mari asi singlami aduga Victor di parachute sin aduna makhat chongthakre mafam sida yauram liba lumla ba mal sing asi su makhat loina paitharale bradok ki kangbu singna mangona nongmai kapsilagle mahak su chong duna mafam sida selami adubu mafam sida leiriba mal singi mari sida mahak ki khong si yatkre masdagi mahak su yauna lumla ba mal sing asigi marakta senaduna makhada paithakre hujik plane sida kaya toy khara thokpadagi akan ba nungsit ki sapu sing mayong narami aduga bradok ki lanmi singna Chloe si su phadunu puthorale Chloe na su yamna hai singna miyoi sing sida attack tawkhre asumna makhoi mafam sida nongmai kapnaragle nakalamadana net su nungsit paiduna leiriba mal sing asigi marakta chong duna masa hingjana ba honarami adubu bradok ki miyoi singna mafam sida attack tawbu lepte masdagi miyoi sing asiga maga phunaragle matang sida uliba sin asini film sigi ahuba sinda khoina ukibadu aduga nakalamadana bradok ki kangbu ga Chloe ga nongmai kapnarakpada hujik Chloe gi nongmai maru ama khakta ngaikre masida bradok na hairei nongmai maru ama khakta ngairibanina madugi maruduna na sana na sabu kapsinduna sijagera natragana aigi nongmai maruna oina panduna sijagera nang ani sigi manungda apam khallu hairaklami masdagi Chloe na lawsingam sinaduna manungda yauriba car angangba sigi manungda songsinjre masdagi car asi mahangna makhada thautharaklami adubu net na mathakta hek kakhlakpaga tanchana car asina thombadagi mahaksu makhada paithakre masigi matang asini film asigi hek haurakpa sinda utchibadu hari wafam si mayamna su soiduna bhapta biramlagani net na sum paitharakbana car asigi mathakta amuk pallure Chloe ga mabani si parachute amata yaudi masdagi makhoi ani si ahangba sundrang sida amuk chongthakirami net asi hujik mathang paitharakpana Chloe na mabu yan khirami matang sida uliba sinasi yengbada adugi matik phajaba haibadu oi paitharakliba chawrba mala sida yauriba parachute asibu khandokna bagi damakta net no honarami mami thangda mahakna ngambadagi parachute khandoktuna makhoi ising do ina taraklami hujik makhoi ani si chawrba mala sigi mathak tongduna ising mathak sida leire net na harai nangna Barcelona da agi kokta nongwina suduna wantha lamba du su aina nang bungak pirage aduga plane mathaktagi car na thomduna makhara ta halakpa sigi sungak pirage adubu bradok ka khusabnaduna magi team de yauramba simadi aina nang bungak piba ngamloi hairaklam Chloe na harai aina nakhoi da namthak tawram liba duka chak marana nakhoi na so aingon da namthak tawgadoribani nangi partner oiriba Victor haribu nupa atu achumba satpa mi nate mana so aingon da namthak soidana tawgani haibse aina khangbadagi aina hana nakhoi da tahubani hana hairaklam masda net na harai namthak tawgadaba mi do aidi nate haiduna asumna makhoi na wari sanaduna chalingai mafam sta island na mathengdari hojik mafam sta miyoi kya amana khunda duna leiriba mafam su oiribani masi ubada makhoi ngakpada loikre matungna makhoi anin sangsilaktuna ahing len bagi damakta room book tawkhre aduga nakalamadana bradok ki kakbuna su Kiamba Island si uslaktuna sana singadugi khongul li na bagi damakta sem sarami
Hojik Chloega net ka sipunduna wari sandarami nena hairami brado ki team na sana leiromgani haina singnaduna thiba satkadori ba mafamsita sana laite Ferdinand Magellan hariba nupa adugi jahaz ki captain ohiba Juan Sebastian Elcano hariba nupa aduna aroi bo oina clue ma thamami hai hariba clue adu Victor na phongdokpagi matunginadi aigi iyamba sem na khangi hai adu aragadi sem na su aingonda haidoklamgani haibagi wakhaldani Victor na aibu magi partner oina khallibasi Tabu ngasidagi sahi tara rom asida aigi yamba semna ingonda postcard kya marom ama tharakre postcard sing asidadi sana sing adugi leifamdo ingonda haidor khibadi leite adubu karigumba aigi yamba semna yamna aron bamongda ingonda takthoklam basu yai madubu aina khangudabagi oram basu yai aduna di postcard sing asida karigumba aron bama yawram basu yai masi amuktung thi si haiduna makhoi yamna munna postcard sing asida yengba horaklami net na hari karigumba code natraga khudam ama yawram bayai madugi mateng na ingonda khanganingbagi karigumba praman ama piram basu yai haiduna makhoi mayamana tharakhiba photo sing amadi postcard sing asi puthokduna yamna kupna check torami postcard sing asi iramnibo wahi singi mayek sing phawbo punsina duna makhoi karigumba ma thina ba honarami asumna ahing thenglaba phawbo torokpadagi Chloe asi id tumningle haiduna sangsinkhre adubu net ti tumdaba makhai yamna kan thirami mahangna mayamna iramba wahi ma yengduna lerami maside iribana sangsara sida nangna amukta ukhidriba angakpa kyamarom malai adubu hairiba angakpa sing asi nangna soidana su ugadori bani hairaklammi masidegi mahangna nahawai angauba chemagi maningda mai khet khetuni yengba matamda mairi gi mamangda wahi ukhibudu ningsinglakpadagi mafam asida su magi lighter mai khet asi khetuna postcard asi gi maningda thamna bo honai adubu mai khet asi mai ho haiba yadabadagi candle ama pusinduni yengba matamdadi wahi khara songthorokle masida songthorokle bo wahi asi the keys are your compass haibani haibagi arthadi makhoina sojai ona sizinari ba crossing asina makhoi compass oigadori bani haiba wakhamadu phongdokpani masidagi netna Chloe gi bag ti yauri ba sojai gi crossing asi lokthoklammi tanjas da Chloe di tumdun leiribani matungda cross ki sojai sing asidagi nakal da thiliba nung amam da khoklammi aduga masina ariba matam gi wall gi map asida thamlaga compass oina sizinarami aduga leirakpa matamda ani sina thengaina ba mafam asida sana sing adun leiriba mafam adu chap chabani haiba phongdoklammi masi ubada hojikti net na su sana sing asi kadai da leibano haiba si chap chana khangkhre haribo wafam asi bu mahangna Chloe da tamge torai adubu mamangda mangonda nam thak toramba misaknina mahanga thajadre masidagi mahanga trick ama sizinare longi suit leti suit ki oiba mana semjin ba coordinate ama iduna khata asida thamlammi Nakalamadana, Brado Kitty Masinasu, Gela Dero, Hyper Islands the Lactuna, Sana Singu Tiraklami. Adu Maquena Salibama Pums Day, Sana Duna Lady Bama Pamaduna Day. Nakalamadana, Chloe has a hosi makeup torale. Nasai Netna, Aranba location coordinate ama iduna Tamlivasi Ukre. Adukatanjas the net Titum Ladiban. Nasai net na Kaluriba Dumakshumi. Hibadi, Chloe had been upis na Mukasunam Taktorkani Haina, net na Kanki Wakalasima Pums Shumle. Manga makeup tolakamatamda, Chloe Sima Butadoklamnaga, Mana Oi the location coordinate ama iduna Tamlivasi Puduna, Pamstaki Salamle. Mafamsida mahangna city masu thamlami mahangna hairi net nangbudi aina thamoi senga nungsi tawbutabu aigi haukraba punsida thengnar-khiba thodoksinga duna maram oiduna kanagumba miyo emata da thajaba thamganu haibasi aigi thajabani maramasina aina nangbu thadokduna chatle nang aibu warau haiduna iduna thamlami adubu net nanga sai thamlami badudi aranba location gi coordinate amani masida net na noklam masiga loina na net na hairai nangna chalibo mafam adu aranba oiragani hairga mahak mafamsida nok thoklami hojik net na board ama thoduna asengba sanana leiriba mafamsida laklami adubu mahangna sum chalingi matamasda brado ki kangbuna mabu ukirami masdagi makhoina su net ki tung inana ba sem sakre hojik net asi island asi da yausilagle island asi gi ahoba saruk asi da magi boat asi thaujilagle matung de ising da chongthaduna iroiraga manung thangba saruk ama da mu phawdorklami asumna mahangna manung is da changlakpa matamdadi yamna angakpa ma mahangna uri madudi nahandagi makhoina thirakliba Ferdinand Magellan hariba nupa asi gi jahas ani adu mafamsida leiramle masi ubada mahak haraubuda loikre matungda mahakna mu iroiduna jahas na leiriba mafamsida changsilagle hojikti nahandagi makhoina thirakliba jahas adu awoiba makki oina mafamsida leire haibsi mahangna su khangle tanjasida net ki mayamba semna hairamkibo wahi adu ningsingagle karigumba mafam khangdana mangkiba pot amabudi nongma natraga nongmade khoina hotnarabadi soidana phangani haiba wafam adu mahangna ningsinglaklam aduga mayamana pirambari ngasi paiduna mahangna hairai ngasidi aikhoina pot asibu thiba phangjari haiduna hojik netna jahas asida kakhalakle ariba matamgi top kaya amasu jahas asida yauri mahanga jahas asi manungda changsilaktuna koyeng yengligi matamda maninglomdagi khangudana Victor asisu changsilagle masi ubda mahak ngakpada loikre aduga mahangna hairai matau karana nangna ai khongol liragibano haidana masida Victor na hairai mamangda ikhoina sijina kiba nangi mobile phone bu track taunaba sijina kiba app asi ngasi su hangduna leiri aduna nangi chatpham khudima aina khangbadagi nangi tung inarakpani hairaklammi mafamsda leiramliba sanasing asibu netna puthokduna uhalami yamlaba sanasing asi ubuda Victor de harauda loikre aduga mahangna hairai hojikti aikhoina thabak asibu mai pakpa ngamjare haiduna harau manbadagi net ta sensindu kolubani adubu net na mangonda saurali aduga hairai nangdi asigumba lanthum asigi damakta ngauduna leiba misakni lanthum sing asi phangnabagi damakta nangna mipum khudimakta namthak tawbani aduga mahangna makha tarai hoi aina sana sing thiduna puthokpagi sinpham asi pamjakibani adubu nanga chatminaraga puthokpadi natte aigi iyamba semga loina na chatpaduni aina pamibasi masida Victor na hairai hojikti nang mai paklaban nanga tawriba thabak asida nangi nayamba semna su soidana chauthokcharamgani asumna hainani nge mafamsida makhol kya ama taraklami masida gi makhoina thongnau hangdoktuni yenglu
ꯇꯧꯔꯨꯕꯗꯗꯤ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯗꯨꯅ ꯂꯣꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯪꯗꯤ ꯄꯤꯛꯄꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯠꯄꯁꯨ ꯆꯟꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯦ ꯍꯥꯏꯅ ꯍꯦꯟꯕꯗ ꯏꯟꯆꯤ ꯑꯃꯃꯨꯛꯇꯅꯤ ꯋꯥꯡꯕ ꯍꯦꯜꯂꯤꯕ ꯑꯗꯨꯅ ꯁꯤꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯂꯣꯠꯐꯝ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯕꯤꯛꯇꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣग ꯑꯁꯤ ꯇꯥꯕꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯍꯧꯖꯤꯛ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡ ꯑꯁꯤꯗ ꯅꯦꯠꯀ ꯕꯤꯛꯇꯔꯒꯗꯨ ꯂꯩꯔꯝꯂꯕꯗꯤ ꯍꯦꯛ ꯎꯐꯝꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠꯀ ꯕꯤꯛꯇꯔꯒꯁꯤ ꯎꯄꯨꯒꯨꯝꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯥꯗꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯥꯛꯇꯨꯅ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯦꯠꯀ ꯕꯤꯛꯇꯔꯒꯁꯤꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯅꯁꯨ ꯎꯈ꯭ꯔꯦ ꯁꯅꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯕ꯭ꯔꯥꯗꯣꯛꯇ ꯎꯠꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯖꯍꯥꯖ ꯑꯅꯤ ꯑꯁꯤꯕु ꯑꯉꯛꯄ ꯃꯈꯜꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯃꯄꯥ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯈꯨꯊꯥꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯅ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯜꯂꯕ ꯃꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯅ ꯌꯥꯟꯗꯨꯅ ꯄꯨꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯌꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯛꯇꯔꯅ ꯁꯅꯥ ꯈꯔꯗꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯕꯦꯒ ꯑꯁꯤꯗ ꯑꯆꯟꯕ ꯃꯈꯩ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯇꯨꯡꯗ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯖꯍꯥꯖ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯤꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯦꯠꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯁ꯭ꯇꯦꯔꯤꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯥꯏꯔꯦꯠꯁ ꯑꯣꯐ ꯗ ꯀꯦꯔꯤꯕꯤꯌꯥꯟ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯦꯠꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗ ꯕꯤꯛꯇꯔꯅ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯥꯏꯂꯣꯠꯁꯤꯡꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯂꯣꯏꯅ ꯏꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯧꯈꯤꯕꯁꯤ ꯕ꯭ꯔꯥꯗꯣꯛꯅꯁꯨ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯕ꯭ꯔꯥꯗꯣꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯕꯤꯛꯇꯔꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯆꯣꯡꯁꯤꯟꯅꯔꯛꯂꯦ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤꯅ ꯇꯥꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯈꯥꯗ ꯖꯍꯥꯖ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤꯁꯤꯅ ꯇꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯦꯠꯀ ꯕ꯭ꯔꯥꯗꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯐꯨꯅꯕꯁꯨ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯇꯣꯞꯄ ꯖꯍꯥꯖ ꯑꯁꯤꯅ ꯊꯣꯝꯒꯥꯏꯔꯛꯂꯝꯃꯤ ꯕꯤꯛꯇꯔꯅ ꯃꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯑꯥꯏꯂꯦꯟꯁꯤꯡꯒꯤ ꯂꯣꯛꯆꯞ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯠꯀ ꯕ꯭ꯔꯥꯗꯣꯛꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯈꯜꯂꯤꯕꯅ ꯂꯣꯛꯆꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯕ꯭ꯔꯥꯗꯣꯛꯀꯤ ꯂꯥꯟꯃꯤꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯕ꯭ꯔꯥꯗꯣꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯅ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯆꯠꯂꯤꯕ ꯖꯍꯥꯖ ꯑꯁꯤꯒ ꯕ꯭ꯔꯥꯗꯣꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯀꯥꯍꯟꯕꯒꯤ ꯃꯇꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯦꯠꯀ ꯅꯨꯄꯥꯒ ꯑꯁꯤ ꯍꯨꯟꯒꯠꯇꯨꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯇꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯕ꯭ꯔꯥꯗꯣꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯦꯠꯅ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯔꯤꯕ ꯇꯣꯞ ꯑꯁꯤꯗ ꯃꯔꯨ ꯍꯥꯟꯖꯤꯜꯂꯦ ꯑꯗꯨꯒ ꯇꯣꯞ ꯑꯁꯤꯕꯨ ꯀꯥꯞꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯁꯤ ꯈꯦꯠꯄ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯩꯈꯦꯠ ꯑꯁꯤ ꯈꯦꯠꯄ ꯌꯥꯗꯨꯅ ꯃꯩꯅꯥ ꯑꯁꯤ ꯆꯨꯔꯝꯃꯤ ꯑꯗꯨꯒ ꯃꯩꯅꯥ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯣꯞ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯕ꯭ꯔꯥꯗꯣꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯊꯣꯝꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯥꯗꯣꯛꯇꯤ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯣꯡꯂꯛꯄꯗꯒꯤ ꯅꯦꯠꯀꯤ ꯖꯍꯥꯖ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯥꯗꯣꯛꯀꯤ ꯀꯥꯡꯕꯨꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ ꯖꯍꯥꯖ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯏꯗꯨꯅ ꯄꯣꯛꯈꯥꯏꯔꯦ ꯂꯥꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯣꯠꯅ ꯆꯣꯡꯈꯠꯇꯨꯅ ꯌꯥꯎꯔꯛꯂꯤꯕ ꯕ꯭ꯔꯥꯗꯣꯛꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯑꯦꯡꯀꯔ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ ꯊꯥꯗꯈ꯭ꯔꯤꯕ ꯑꯦꯡꯀꯔ ꯑꯁꯤꯅ ꯂꯧꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯄꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯣꯔꯁ ꯄꯨꯕ ꯉꯝꯗꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯐꯛꯀꯥꯏꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕ꯭ꯔꯥꯗꯣꯛꯀ ꯅꯦꯠꯀꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯍꯧꯖꯤꯛ ꯕ꯭ꯔꯥꯗꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯅꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯆꯔꯝꯗ ꯂꯦꯟꯒꯦ ꯇꯧꯔꯛꯏ ꯃꯁꯤꯗ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯂꯦꯗꯤꯁ ꯐꯥꯔꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯅ ꯍꯥꯟꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯀꯥꯎꯈꯤꯔꯝꯃꯤ ꯅꯦꯠꯅ ꯍꯧꯖꯤꯛ ꯕꯤꯛꯇꯔꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅ ꯕ꯭ꯔꯥꯗꯣꯛꯁꯨ ꯀꯥꯈꯠꯂꯛꯏ ꯕꯤꯛꯇꯔꯅ ꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯁꯅꯥꯒꯤ ꯕꯦꯒ ꯑꯁꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯦꯠꯀꯤ ꯑꯋꯥꯕꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯔꯤꯕ ꯁꯅꯥꯒꯤ ꯕꯦꯒ ꯑꯁꯤꯅ ꯑꯣꯏꯅ ꯕ꯭ꯔꯥꯗꯣꯛꯇ ꯊꯣꯝꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯁꯨ ꯐꯛꯀꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯦꯠꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯃꯁꯤꯗ ꯕꯤꯛꯇꯔꯅ ꯌꯥꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯋꯥꯡꯂꯕ ꯃꯊꯛ ꯑꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯖꯍꯥꯖ ꯑꯁꯤꯅ ꯃꯈꯥꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯗꯣꯛꯇ ꯊꯣꯝꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯅꯥ ꯌꯥꯎꯔꯤꯕ ꯖꯍꯥꯖ ꯑꯁꯤ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯔꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯀ꯭ꯔꯣꯔ 500-400ꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯞꯊꯈ꯭ꯔꯤꯕ ꯖꯍꯥꯖ ꯑꯁꯤ ꯌꯦꯡꯗꯨꯅ ꯅꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯗ ꯂꯨꯞꯂꯒ ꯁꯅꯥ ꯈꯔꯗꯤ ꯂꯧꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯐꯤꯂꯤꯄꯤꯟꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅꯦꯚꯤꯁꯤꯡ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯅꯦꯠꯅ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯖꯕꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯈꯣꯏꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯣꯌꯦ ꯑꯁꯤꯁꯨ ꯕꯣꯠ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄꯁꯤ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯀ꯭ꯂꯣꯌꯦꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯕ ꯍꯥꯏꯗꯨꯅ ꯅꯦꯠꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯁꯤꯟꯅꯕ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯛꯇꯔꯒ ꯃꯥꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯍꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯅꯦꯠꯅ ꯃꯥꯅ ꯂꯣꯠꯅ ꯄꯣꯀꯦꯠꯇ ꯍꯥꯞꯍꯧꯕ ꯁꯅꯥ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯕꯤꯛꯇꯔ ꯑꯁꯤꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ
मथंग सिंदना मिड क्रेडिट सिन नमु उलै हौजिक उलैलिबसि मरा लैबसिंगु फाजिनदुन थमलिबा कैसुम संग अमदनी अदुगा यामना ngaklibana फिल्म असि की वारी द सीखरे हाइना लैरुरबा नेट की मयाम बोरिबा सेम असि हिंगदुन लैरमने माना हौजिक सु मनाउ नुपा त थानबगी दमकता पोस्ट कार्ड अमदि इदुन लैरि अदुगा महांगना पोस्ट कार्ड असि द इरिबना अइना ngasi थारिबा पोस्ट कार्ड असि नंगोन द यौगद्रा यौरोइद्रा हाइबदुदि अइ खंग्रे अदुगा नंगना खंगदबदि नंगी अकोइबदा खुदोंग थिबतना पिक थल्ली नंग सेक्शन लैयु हाइना फोंगदोलम मथंग सिंदना पोस्ट क्रेडिट सिनमु उलै होटल अमदा नेट लाक्तुना रोमान कोबा भिलेन अमदा थारकपा मियो एमगा मागा उनरमी नुपासना मैप अमा पुथोक्तुना नेट पिरमी अदुगा महांगना हाइरई नंगना करिगिदमक्ता मैप असि पामलिबनो हाइदना अदुगा मैप असि का ओनगदौरिबसिना नेट न सिजनरिबा ngasai मागे मयाम सेमना पिरम रिंग असि अदुगा नेट नमु हाइरई करिगिदमक्ता रोमान ना अइगी रिंग असि बु पामलिबनो हाइना नुपासना खुमलाई नंगी ख्वाइदगी मरु ओइबा पोटसक अमनी हाइबसि खंगबदगी रोमान ना मसिबु पीना हाइरकपनि हाइदना असुमना नेट न रिंग असि हेक पिरुबदगिदी मफमस्ता लेरमनिबा मियोसिंग असि हौगलक्तुना मंगोना नंगुइ नमख्रे अदुगा नेट त पीना नबा पोरकलिबा मैप असि सु नुपासना पाइसिनख्रे अदुगा नेट की रिंग असि सु नुपासना ngaktoina सिजिनख्रे अदुगा नुपासना हाइरई नंगना मैप असि बु पामलिबसिगी मरम करिनो मसिदा करि अरुबा यावदगिनो हाइबदु नंगना हौजिक ताकदबनि हाइदुना असुम लेरिंगी मफमसदा विक्टर संगसिलक्तुना मयाम असि नंगुइ नमख्रे मसिदगी नेट ना माना ngasai dagi पामलिबा मैप असि सु पाइसिनख्रे अदुगा मंगोनदगी लौखिबा रिंग असि सु माना लौख्रे हौजिक मखोइना नंगुइ नमलगा कास्टगी थोखिना होनरमी अदुगा नुपासना हाइरई नखोइना आइबु कनानो हाइबसि खंगत्रम माले मफम खुदिमक्ता आइगी मी लोइना लैबनी नखोइ सोइदना अवाफमदा तारगनी हाइरकलमी हौजिक नेट ना विक्टर दा हाइरई आइनादि नंगबु ngarang lakna ba haibani hौजिकति यौरलिबा करिगिनो हाइदुना मसिदा विक्टर न खुमलाई आइगी हौदोंगी पासपोर्ट सेमना बा होनरिङै दा आइ थेंदोखिबनी हाइरमी आइगी नुक्सिरबा हौदोंग असि पुदना आइना मफम अमता दा चलोय हाइरकलमी असुमना हाइना हाइना ना मखोइना मपान दा थोलकपा मतमददि कनागुम्बा मियोय खरना अमुक मखोइबु फाखरे तबु फिल्म असिदा मखोइबु फारिबा मिसक असि कनानो हाइबसिदि उथोक्ते विक्टर अमदि नेट की माइथोंग दा पाखतपसि उलगा फिल्म असि मतांगसदा लोइसिनखि मसिना ताकपदि फिल्म असि की मखा तारकपा वारी सु सोइदना लाखिगनी हाइबदु उथोकपनि मतौ असुमना फिल्म असि मतांगसदा लोइसिल्ले ngasi aigi explanation si kam dopage haibadu comment box ta thambiram aina haibada soikiba lankiba madi si thauba yaw matamda mayam da ngakpiu haibu wafam thamjari video bu like tawbu su kaubiganu mataw sumna international movie singi manipuri da explanation tabina bagi damakta aigi movie story manipur haiba channel si bu subscribe tawbi masiga loinana ngasi gi matang sta video si loisinjarage sanjit sharmana mayam bu amukana khurumjari